ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯦ ꯃꯇꯝ ꯑꯗꯨꯗ ꯁꯥꯒꯩ ꯈꯣꯟꯅꯨꯡ ꯑꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯁꯥꯒꯩ ꯑꯁꯤꯗ ꯏꯅꯦ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯃꯦꯝꯇꯣꯟ ꯀꯧꯏ꯫ ꯍꯧꯖꯤꯛꯀꯤ ꯏꯅꯦꯁꯦ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯍꯜꯂꯛꯇꯨꯅ ꯑꯗꯨꯝ ꯂꯩꯔꯛꯑꯕꯅꯤ ꯍꯥꯏ꯫ ꯃꯆꯥꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ, ꯑꯗꯨꯒ ꯃꯤꯁꯨ ꯀꯌꯥ ꯐꯕ ꯑꯣꯏꯗꯦ꯫ ꯁꯥꯒꯩꯁꯤꯒꯤ ꯏꯆꯦ ꯏꯆꯟ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗ ꯏꯅꯦꯁꯤꯅ ꯌꯥꯝꯅ ꯀꯜꯂꯛꯏ꯫ ꯆꯤꯃꯥꯟ ꯊꯣꯡꯗꯐꯥꯎ ꯍꯜꯂꯛꯑꯗꯕꯅꯤ ꯑꯁꯤꯁꯨ ꯀꯨꯏꯔꯔꯣꯏ ꯆꯟꯅꯔꯔꯣꯏ ꯀꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏ꯫ ꯑꯗꯨꯅ ꯁꯥꯒꯩ ꯑꯩꯈꯣꯏꯅꯁꯨ ꯏꯅꯦꯁꯦ ꯁꯥꯒꯩꯒꯤ ꯃꯤ ꯑꯣꯏꯖꯔꯒꯁꯨ ꯀꯌꯥ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯃꯇꯝꯗꯨꯗ ꯁꯥꯒꯩꯒꯤ ꯀꯀꯥ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯨꯍꯣꯡꯅꯕꯒꯤ ꯃꯔꯥꯡ ꯀꯟꯅ ꯆꯦꯟ ꯆꯣꯡꯅꯔꯤꯕ ꯃꯇꯝꯅꯤ꯫ ꯃꯗꯨꯗ ꯏꯅꯦ ꯃꯦꯝꯇꯣꯟꯁꯤꯅ ꯍꯩꯄꯥ ꯁꯥꯗꯅ ꯃꯌꯥꯝ ꯄꯨꯜꯂꯤꯉꯩꯗ ꯃꯥꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯁꯜꯂꯨꯔꯕꯖꯥꯠꯅꯤ꯫ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟꯗꯤ ꯃꯗꯨꯗ ꯀꯌꯥꯕꯨ ꯊꯣꯏꯗꯣꯛꯅ ꯈꯟꯖꯜꯂꯨꯗꯦ, ꯃꯔꯝꯗꯤ ꯃꯥꯒꯤ ꯍꯧꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯟꯅꯕꯤꯔꯝꯗꯦ꯫ ꯇꯧꯕꯇꯕꯨ ꯀꯀꯥ ꯏꯅꯣꯝꯆꯥ ꯃꯣꯏ ꯃꯌꯥꯝꯅꯗꯤ ꯏꯅꯦ ꯃꯦꯝꯇꯣꯟꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯣꯏꯁꯦ ꯁꯥꯎꯅꯔꯛꯇꯅ ꯈꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯏꯃꯥꯅꯁꯨ ꯕꯕꯥꯗ ꯁꯨꯝꯅ ꯍꯥꯏ, ꯑꯁꯤꯗꯤ ꯀꯝꯗꯧꯅꯤ ꯁꯥꯒꯩ ꯑꯁꯤꯗ ꯃꯁꯨ ꯃꯆꯥꯁꯤꯡ ꯑꯁꯤ ꯂꯨꯍꯣꯡꯕꯗ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯃꯥꯗꯤ ꯗꯥꯎ ꯌꯥꯔꯣꯏꯗꯕ, ꯃꯪꯒꯣꯟ ꯑꯣꯏꯔꯣꯏꯗꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯁꯛꯇꯅ ꯂꯩꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯃꯁꯤ ꯏꯆꯥꯁꯤꯡ ꯂꯨꯍꯣꯡꯉꯛꯄꯗ ꯆꯪꯍꯟꯒꯨꯝꯁꯤꯀꯣ, ꯑꯁꯤ ꯆꯪꯉꯛꯑꯒ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅꯕꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯗꯤ ꯆꯪꯍꯟꯒꯨꯝꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯑꯍꯟ ꯑꯣꯏꯕꯒꯤ ꯄꯨꯡꯉꯥꯡꯗ ꯉꯥꯡꯖꯔꯤꯕ ꯍꯥꯏꯗꯨꯅꯤꯕ, ꯁꯨꯃꯥꯏꯅꯗ ꯇꯧꯖ ꯂꯩꯔꯁꯤꯕꯣ, ꯃꯥꯟꯅꯔꯨꯅꯨꯗ ꯃꯥꯒ ꯃꯥꯟꯅꯔꯤꯕ ꯅꯣꯏꯗꯨꯝ ꯉꯥꯎꯈ꯭ꯔꯦ ꯈꯨꯝꯃꯛꯏ꯫ ꯏꯃꯥꯅ ꯑꯃꯨꯛ ꯀꯟꯈꯠꯂꯨ ꯅꯣꯏꯅ ꯀꯟꯈꯠꯇꯅ ꯀꯅꯥꯅ ꯀꯟꯈꯠꯀꯅꯤ, ꯑꯗꯨꯕꯨ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯔꯣꯏꯀꯣ, ꯂꯣꯏꯅ ꯁꯥꯎꯅꯔꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯏꯅꯦꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯇꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯥꯒꯩꯁꯤꯒꯤ ꯃꯧ ꯑꯃꯇ ꯁꯦꯕꯥ ꯇꯧꯕ ꯆꯪꯉꯨ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅꯗꯤ ꯆꯪꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯅꯝꯐꯨꯗ ꯃꯧꯁꯤꯡ ꯑꯗꯨ ꯊꯥꯖꯤꯟꯗꯨꯅ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯒꯁꯨ ꯁꯦꯕꯥ ꯇꯧꯕ ꯆꯪꯍꯜꯂꯝꯃꯤ꯫ ꯃꯗꯨꯐꯥꯎ ꯁꯥꯒꯩꯒꯤ ꯃꯧꯁꯤꯡꯁꯤꯅ ꯁꯦꯕꯥ ꯇꯧꯕ ꯆꯪꯉꯨꯕꯗ ꯏꯅꯦꯗꯨꯅ ꯁꯤꯡꯊꯥꯅꯕꯤꯔꯝꯗꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯏꯅꯦ ꯃꯦꯝꯇꯣꯟ ꯑꯅꯥꯕ ꯀꯟꯁꯤꯜꯂꯛꯇꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯤ ꯈꯔ ꯂꯩꯇꯕ ꯌꯥꯗꯕꯒꯤ ꯃꯇꯥꯡ ꯑꯃꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯅ ꯁꯥꯒꯩꯁꯤꯒꯤ ꯃꯧꯁꯤꯡꯁꯦ ꯈꯥꯏꯗꯣꯛꯅꯔꯝꯃꯤ ꯑꯍꯤꯡ ꯂꯦꯛꯄꯒꯤ꯫ ꯃꯗꯨꯗ ꯅꯨꯃꯤꯠꯇꯨꯗꯤ ꯏꯃꯥꯒ ꯏꯃꯥꯕꯣꯛ ꯑꯃꯒ ꯏꯟꯗꯣꯝꯆꯥ ꯑꯃꯒ ꯃꯈꯣꯏ ꯑꯍꯨꯝ ꯏꯅꯦ ꯃꯦꯝꯇꯣꯟꯒꯤꯗ ꯑꯍꯤꯡ ꯂꯦꯛꯄ ꯇꯥꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯏꯅꯦ ꯃꯦꯝꯇꯣꯟꯒꯤꯗ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯑꯒ ꯆꯪꯉꯛꯄꯗ ꯏꯅꯦ ꯃꯦꯝꯇꯣꯟꯒꯤ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯍꯤꯛ ꯆꯤꯡꯂꯒ ꯀꯞꯄꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ ꯍꯥꯏ꯫ ꯏꯃꯥꯁꯨ ꯃꯗꯨꯗ ꯃꯁꯥꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈꯤꯗꯅ ꯏꯃꯥꯕꯣꯛꯇ, ꯀꯩꯅꯣ ꯑꯩꯁꯦ ꯀꯅꯥꯅꯣ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯀꯞꯄꯤꯁꯤꯕꯣ, ꯀꯅꯥ ꯂꯥꯛꯄꯖꯥꯠꯅꯣ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯕꯣꯛꯀ ꯏꯟꯗꯣꯝꯆꯥ ꯑꯃ ꯌꯥꯎꯔꯤꯗꯨꯒꯅ ꯏꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ, ꯍꯣꯏꯅꯦ ꯅꯨꯄꯤ ꯑꯃ ꯀꯞꯄ ꯃꯈꯣꯟ ꯇꯥꯏꯅꯦ, ꯀꯅꯥ ꯂꯥꯛꯏꯖꯥꯠꯅꯣ ꯂꯥꯛꯑꯣꯁꯦ ꯆꯪꯉꯒ ꯍꯦꯛꯇ ꯌꯦꯡꯉꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯄꯗ ꯌꯨꯝꯌꯥꯏꯗ ꯃꯣꯔꯥ ꯊꯥꯔꯒ ꯅꯨꯄꯤ ꯑꯃ ꯐꯝꯃꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯁꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯏꯃꯥꯕꯣꯛ ꯍꯣꯏ ꯏꯃꯥꯍꯣꯏꯁꯨ ꯆꯪꯉꯛꯄꯗꯨꯗ ꯄꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯏꯅꯦ ꯃꯦꯝꯇꯣꯟꯒꯤ ꯀꯥꯗ ꯆꯪꯈꯤꯕ ꯑꯃ ꯍꯥꯏꯐꯦꯠ ꯍꯦꯛ ꯎꯍꯧꯈꯤ ꯃꯈꯣꯏ ꯑꯍꯨꯝꯅ꯫ ꯏꯃꯥꯍꯣꯏꯅꯁꯨ ꯀꯅꯥꯅꯣꯅ ꯌꯨꯝꯌꯥꯏ ꯃꯄꯥ ꯆꯞ ꯆꯥꯅ ꯃꯣꯔꯥ ꯊꯥꯔꯒ ꯐꯝꯃꯝꯃꯤꯁꯤꯕꯣ, ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯍꯧꯒꯠꯂꯒ ꯆꯪꯈ꯭ꯔꯤꯁꯤꯕꯣ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ, ꯀꯤꯕꯨ ꯁꯨꯝ ꯀꯤꯁꯜꯂꯛꯑꯦ ꯂꯥꯛꯑꯣꯁꯦ ꯍꯥꯏꯗꯅ ꯏꯅꯦ ꯃꯦꯝꯇꯣꯟꯒꯤ ꯀꯥꯗ ꯏꯃꯥꯍꯣꯏꯅ ꯆꯪꯁꯜꯂꯨꯕꯗ ꯍꯧꯖꯤꯛꯋꯥꯏꯗ ꯃꯣꯏ ꯃꯃꯥꯡꯗ ꯆꯪꯈꯤꯕ ꯅꯨꯄꯤꯗꯨ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯗꯦ꯫ ꯇꯧꯕꯇꯕꯨ ꯏꯅꯦ ꯃꯦꯝꯇꯣꯟꯒꯤ ꯐꯃꯨꯡꯗ ꯃꯃꯥꯏꯗꯣ ꯐꯛꯂꯥꯡꯂꯣꯝꯗ ꯑꯣꯟꯁꯜꯂꯒ ꯍꯤꯞꯄꯒ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯏꯃꯥꯅꯁꯨ ꯏꯃꯥꯕꯣꯛꯇ, ꯀꯩꯅꯣꯅꯦ ꯏꯆꯦ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯉꯁꯤ ꯊꯦꯡꯅꯔꯤꯁꯤꯕꯣ, ꯍꯧꯖꯤꯛꯇ ꯆꯪꯈꯤꯕ ꯅꯨꯄꯤꯗꯨ ꯀꯗꯥꯏꯗ ꯌꯧꯈ꯭ꯔꯕꯖꯥꯠꯅꯣ, ꯂꯥꯏ ꯑꯣꯏꯔꯤꯖꯥꯠꯂꯅꯦ ꯇꯧꯔꯤꯁꯤꯕꯣ, ꯀꯥ ꯑꯁꯤꯗ ꯆꯪꯈꯤꯕꯗꯩ ꯊꯣꯔꯛꯄꯁꯨ ꯎꯗꯦ, ꯃꯥꯗꯤ ꯀꯗꯥꯏꯗ ꯊꯣꯛꯈ꯭ꯔꯕꯖꯥꯠꯅꯣ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯕꯣꯛꯅ ꯑꯃꯨꯛ, ꯊꯣꯏꯕꯤ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯀꯤꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯁꯥꯗ ꯐꯥꯎꯖꯜꯂꯛꯏ, ꯇꯣꯛꯑꯁꯤꯕ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯖꯔꯝꯒꯅꯤ, ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯁꯨꯔꯤ, ꯇꯣꯛꯑꯁꯤ ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯩꯅꯣ ꯈꯟꯅꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯁꯨ ꯃꯁꯥꯗ ꯏꯉꯛ ꯀꯛꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯅꯦ ꯃꯦꯝꯇꯣꯟꯁꯨ ꯏꯃꯥꯍꯣꯏꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧ ꯉꯥꯡꯕ ꯇꯧꯔꯨꯕꯗꯨꯗ ꯋꯥꯗꯤ ꯉꯥꯡꯕ ꯑꯃꯠꯇ ꯊꯣꯛꯇꯦ ꯍꯥꯏ ꯃꯃꯤꯠꯇꯨꯅ ꯈꯥꯅ ꯏꯃꯥꯍꯣꯏꯗ ꯌꯦꯡꯉꯛꯏ ꯍꯥꯏ꯫ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯏꯃꯥꯍꯣꯏꯁꯨ ꯃꯁꯥꯗ ꯑꯀꯤꯕ ꯄꯥꯈꯠꯄ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯃꯣꯏꯁꯦ ꯑꯍꯤꯡꯁꯨ ꯂꯦꯛꯇꯣꯔꯤꯕꯅꯤ, ꯑꯗꯨꯅ ꯃꯣꯏ ꯑꯍꯨꯝꯒꯤ ꯇꯨꯝꯐꯝꯁꯦ ꯀꯥ ꯑꯗꯨꯗ ꯑꯅꯥꯕꯗꯨ ꯁꯪꯕ ꯑꯣꯏꯅ
ꯐꯛ ꯑꯅꯤꯈꯛ ꯂꯣꯟꯁꯟꯅꯔꯒ ꯇꯨꯝꯕ ꯇꯥꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯅꯨꯃꯤꯠꯇꯨꯗ ꯃꯣꯏ ꯑꯍꯨꯝꯅ ꯊꯦꯡꯅꯔꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯣꯏ ꯑꯍꯨꯝꯁꯦ ꯇꯨꯝꯊꯕ ꯉꯝꯃꯝꯗꯦ꯫ ꯀꯤꯗꯅ ꯃꯣꯏ ꯑꯍꯨꯝꯁꯦ ꯃꯈꯥꯗ ꯃꯔꯨꯡ ꯀꯩ ꯀꯩꯅꯣ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯀꯣꯟꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯔ ꯎꯏꯊꯕ ꯍꯧꯅꯔꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯒ ꯃꯣꯏ ꯑꯍꯨꯝꯅ ꯇꯨꯝꯃꯤꯕ ꯑꯗꯨꯒꯤ ꯀꯣꯛꯊꯣꯟꯋꯥꯏꯗ ꯐꯅꯦꯛ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯁꯠ ꯂꯥꯎꯅ ꯁꯝꯃꯒ ꯆꯠꯈꯤꯕꯗꯧꯅ ꯇꯧꯕ ꯀꯩꯒꯨꯝꯕ ꯁꯥꯎꯝ ꯑꯃ ꯏꯃꯥꯅ ꯐꯪꯉꯛꯄꯗꯒꯤ ꯏꯃꯥꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯏꯃꯥꯕꯣꯛꯀ ꯏꯟꯗꯣꯝꯆꯥ ꯑꯃ ꯌꯥꯎꯔꯤꯗꯨꯒꯁꯨ ꯃꯣꯏ ꯑꯅꯤꯁꯨ ꯏꯃꯥꯅ ꯍꯧꯒꯠꯈꯤꯕꯗꯨꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯃꯣꯏꯁꯨ ꯈꯔꯒ ꯀꯤꯔꯒ ꯂꯩꯕꯗꯨꯗ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯏꯃꯥꯁꯨ ꯍꯧꯖꯤꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯀꯣꯏꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯏꯃꯥꯕꯣꯛꯅꯁꯨ ꯀꯩꯅꯣ ꯊꯣꯏꯕꯤ ꯅꯪꯅ ꯌꯦꯡꯉꯤꯗꯨꯕꯣ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯒꯦꯃꯤ? ꯃꯗꯨꯗ ꯏꯃꯥꯅ ꯅꯣꯏ ꯑꯅꯤꯕꯨ ꯀꯔꯤꯃꯇ ꯈꯪꯍꯧꯗ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯏꯃꯥꯕꯣꯛꯅ ꯑꯃꯨꯛ ꯀꯩꯗꯧꯔꯛꯏꯅꯣ ꯍꯪꯉꯛꯑꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯇꯣꯛꯑꯒꯦꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯅꯣꯏꯗ ꯑꯩꯅ ꯑꯃꯨꯛ ꯇꯝꯃꯨꯔꯒ ꯅꯣꯏ ꯀꯤꯈꯤꯅꯕꯅꯤ꯫ ꯏꯃꯥꯕꯣꯛꯅ ꯑꯃꯨꯛ ꯇꯝꯃꯣ ꯍꯦꯛ ꯀꯩꯗꯧꯕꯒꯤ ꯀꯤꯗꯣꯏꯅꯣ ꯍꯥꯏꯔꯛꯑꯣ꯫ ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯏꯃꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯍꯨꯝ ꯇꯨꯝꯃꯤꯉꯩ ꯑꯩꯈꯣꯏꯒꯤ ꯀꯣꯛꯊꯣꯟꯋꯥꯏꯗ ꯐꯅꯦꯛ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯁꯠ ꯂꯥꯎꯅ ꯁꯝꯗꯨꯅ ꯆꯠꯈꯤꯕꯗꯧꯅ ꯀꯩꯅꯣꯝꯃ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯒꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯕꯣꯛꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯁꯦꯡꯕꯨ ꯁꯦꯡꯉꯕꯅꯦ? ꯅꯠꯇ꯭ꯔꯒ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯁꯤꯗ ꯆꯪꯉꯛꯄꯗ ꯅꯨꯄꯤ ꯑꯃ ꯀꯥꯁꯤꯗ ꯆꯪꯈꯤꯕꯗꯣ ꯃꯗꯨ ꯑꯣꯏꯔꯤꯕꯖꯥꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯈꯪꯗꯦꯗ ꯑꯃꯕꯨ ꯑꯣꯏꯔꯣ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣꯕꯨ ꯈꯪꯗ꯭ꯔꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯉꯁꯤꯅꯁꯨ ꯂꯣꯏꯁꯤꯜꯂꯁꯤ ꯑꯍꯤꯡ ꯂꯦꯛꯄꯁꯤ, ꯅꯠꯇ꯭ꯔꯒꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯁꯤ꯫ ꯅꯨꯃꯤꯗꯥꯡꯁꯤꯗꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯁꯤ꯫ ꯑꯗꯨ ꯇꯨꯝꯃꯒꯨꯝꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏꯁꯦ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯑꯍꯨꯝꯁꯦ ꯇꯨꯝꯗꯕꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯏꯅꯦ ꯃꯦꯝꯇꯣꯟꯁꯦ ꯏꯃꯥ ꯍꯣꯏꯗ ꯑꯣꯜꯂꯒ ꯍꯤꯞꯅ ꯃꯃꯤꯠꯇꯨꯅ ꯃꯨꯟꯅ ꯂꯥꯎꯅ ꯌꯦꯡꯉꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯣꯏ ꯑꯍꯨꯝꯃꯛꯄꯨ ꯈꯪꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥ ꯍꯣꯏꯅ ꯀꯩ ꯆꯥꯅꯤꯡꯒꯦ ꯊꯛꯅꯤꯡꯒꯦ ꯍꯪꯉꯨꯕꯗ ꯏꯅꯦ ꯃꯦꯝꯇꯣꯟꯁꯦ ꯋꯥ ꯑꯃꯇ ꯈꯨꯝꯃꯛꯇꯦ ꯍꯥꯏ ꯃꯃꯤꯠꯇꯣ ꯇꯞꯅ ꯎꯏꯁꯟꯈꯤ꯫ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯏꯃꯥ ꯍꯣꯏꯁꯨ ꯀꯤꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯜꯂꯝꯃꯤ꯫ ꯍꯥꯟꯅꯗꯒꯤ ꯇꯨꯝꯕ ꯐꯕ ꯉꯥꯛꯇꯒ ꯑꯣꯏꯔꯦ ꯏꯃꯥꯕꯣꯛꯀ ꯏꯃꯥꯒꯗꯤ꯫ ꯐꯅ ꯀꯤꯔꯒꯁꯨ ꯑꯃꯨꯛ ꯍꯦꯛꯇ ꯇꯨꯝꯅꯤꯡꯉꯛꯄꯗꯒꯤ ꯏꯟꯗꯣꯝꯆꯥ ꯑꯃ ꯌꯥꯎꯔꯤꯗꯨꯗ ꯅꯪ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏ ꯁꯪꯉꯨ, ꯅꯣꯡꯉꯥꯜꯂꯛꯀꯗꯧꯔꯦ ꯃꯤꯀꯨꯞ ꯑꯃꯗ ꯇꯨꯝꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯟꯗꯣꯝꯆꯥ ꯑꯗꯨꯅꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯏꯟꯗꯣꯝꯆꯥꯅ ꯉꯥꯏꯍꯥꯛ ꯁꯪꯉꯒ ꯏꯃꯥꯒ ꯏꯃꯥꯕꯣꯛꯀ ꯃꯣꯏ ꯑꯅꯤꯁꯦ ꯉꯥꯏꯍꯥꯛ ꯍꯦꯛ ꯇꯨꯝꯊꯔꯝꯃꯤ꯫ ꯏꯟꯗꯣꯝꯆꯥꯁꯨ ꯀꯤꯗꯅ ꯐꯤ ꯑꯃꯅ ꯃꯀꯣꯛꯇ ꯈꯨꯝꯖꯤꯜꯂꯒ ꯇꯨꯝꯗꯕꯤ ꯍꯤꯞꯄꯒ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩ꯫ ꯑꯗꯨꯃꯥꯏꯅ ꯏꯟꯗꯣꯝꯆꯥꯅ ꯃꯀꯣꯛꯇ ꯐꯤ ꯑꯃ ꯀꯨꯞꯁꯟꯗꯨꯅ ꯂꯩꯔꯤꯉꯩꯗꯨꯗ ꯏꯅꯦ ꯃꯦꯝꯇꯣꯟꯒꯤ ꯐꯃꯨꯡ ꯀꯥꯡꯊꯣꯟꯁꯦ ꯀ꯭ꯔꯦꯛ ꯂꯦꯡꯉꯛꯄ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯁꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠ ꯍꯦꯛ ꯍꯤꯞꯅ ꯌꯦꯡꯉꯨꯕꯗ ꯏꯅꯦ ꯃꯦꯝꯇꯣꯟꯒꯤ ꯅꯥꯀꯟꯗꯒꯤ ꯅꯨꯄꯤ ꯑꯃ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯁꯨꯝ ꯐꯝꯃꯥꯡ ꯑꯗꯨꯗ ꯃꯣꯡ ꯍꯥꯗꯅ ꯀꯨꯝꯊꯔꯛꯑꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯥꯟꯗꯨꯅ ꯆꯠꯈꯤ ꯍꯥꯏ꯫ ꯏꯟꯗꯣꯝꯆꯥ ꯑꯗꯨꯁꯨ ꯃꯇꯧ ꯑꯗꯨꯗ ꯀꯤꯕꯗ ꯈꯥꯡ ꯂꯥꯛꯄ ꯉꯝꯃꯛꯇꯗꯅ ꯂꯩꯖꯕꯤ ꯊꯥꯗꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯒ ꯏꯃꯥꯕꯣꯛꯀꯁꯨ ꯇꯨꯝꯕꯗꯣ ꯍꯧꯗꯣꯛꯑꯒ ꯅꯨꯄꯤ ꯑꯃ ꯐꯃꯨꯡ ꯑꯁꯤꯗꯒꯤ ꯀꯨꯝꯊꯔꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯅ ꯋꯥꯔꯤꯗꯣ ꯄꯥꯈꯠꯅ ꯇꯝꯃꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯏꯃꯥꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯏꯆꯦ ꯂꯥꯛꯑꯣ, ꯅꯣꯏ ꯑꯅꯤꯁꯨ ꯐꯛꯇꯣ ꯍꯧꯒꯠꯂꯛꯎ, ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯤ, ꯅꯣꯡꯁꯨ ꯉꯥꯜꯂꯛꯀꯗꯣꯔꯦ, ꯁꯤꯗ ꯁꯨꯝ ꯂꯩꯕꯁꯦ ꯀꯔꯤꯅꯣꯃ ꯁꯨꯝ ꯇꯧꯁꯜꯂꯛꯀꯗꯣꯔꯦ, ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯕꯣꯛꯀ ꯏꯟꯗꯣꯝꯆꯥꯒꯅꯁꯨ ꯏꯃꯥꯗ ꯌꯥꯕꯨ ꯌꯥꯔꯗ꯭ꯔꯣ, ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯒ ꯍꯜꯂꯁꯤꯗꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯅꯣꯏ ꯑꯅꯤ ꯅꯣꯡꯉꯥꯟꯕ ꯉꯥꯏꯍꯧꯔꯣ, ꯑꯩꯗꯤ ꯂꯩꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯏꯃꯥꯗꯤ ꯃꯄꯥꯟꯗ ꯊꯣꯔꯛꯑꯝꯃꯤ꯫ ꯏꯃꯥꯅ ꯆꯠꯈꯤꯕꯗꯨꯗ ꯏꯃꯥꯕꯣꯛꯀ ꯏꯟꯗꯣꯝꯆꯥꯒꯁꯨ ꯐꯨꯛ ꯍꯧꯒꯠꯅꯔꯛꯑꯒ ꯏꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯅ ꯏꯃꯥꯁꯦ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯑꯩꯁꯨ ꯀꯟꯅ ꯇꯨꯝꯂꯤ ꯏꯃꯥ ꯍꯜꯂꯛꯄ ꯃꯈꯣꯟ ꯇꯥꯕꯗꯨꯗ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯏꯃꯥ ꯀꯩꯗꯧꯔꯒꯦ, ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯗ ꯍꯜꯂꯛꯏꯗꯨꯅ, ꯅꯣꯡꯉꯥꯜꯂꯛꯑꯒ ꯍꯜꯂꯛꯎ ꯌꯥꯗ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ ꯏꯃꯨꯡꯗ ꯍꯥꯊꯨ ꯆꯪꯈꯤ꯫ ꯏꯆꯦꯅꯁꯨ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛ ꯍꯜꯂꯛꯏꯁꯤꯕꯣ? ꯕꯕꯥꯅꯁꯨ ꯏꯆꯦꯅꯁꯨ ꯑꯩꯅꯁꯨ ꯁꯨꯝ ꯍꯪꯕꯗꯨꯗ ꯀꯣꯟꯅ ꯏꯃꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ꯫ ꯀꯗꯥꯏꯗꯩ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ, ꯅꯨꯄꯤ ꯑꯃ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯑꯗꯨꯝ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯕꯗꯧꯅ ꯇꯧꯔꯤ, ꯇꯨꯝꯊꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ, ꯀꯩꯅꯣꯝꯃ ꯁꯨꯝ ꯇꯧꯁꯜꯂꯛꯄꯗꯨꯗ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯍꯧꯅꯔꯒ ꯂꯥꯛꯑꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯇꯝꯃꯛꯏꯕ ꯋꯥꯔꯤ ꯑꯗꯨꯗ ꯏꯆꯦꯒ ꯑꯩꯒꯗꯤ ꯑꯃꯨꯛꯁꯨ ꯍꯦꯛ ꯊꯥꯖꯩ, ꯑꯃꯨꯛꯁꯨ ꯍꯦꯛ ꯀꯤꯕꯅꯤ, ꯏꯁꯥꯗ ꯀꯔꯤꯅꯣꯃ ꯐꯥꯎꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯕꯕꯥꯅꯗꯤ ꯏꯃꯥꯗ ꯁꯨꯝꯅ ꯍꯥꯏ, ꯍꯦꯔꯥ ꯅꯣꯏꯗꯣ ꯑꯣꯏꯗ ꯄꯥꯗꯕ ꯋꯥ ꯉꯥꯡꯕ ꯃꯥꯜꯂꯤꯗ, ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯉꯝꯃꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯅꯣꯏ ꯑꯍꯨꯝ ꯀꯩꯅꯣ ꯄꯨꯡꯉꯥꯡꯗ ꯉꯥꯡꯅꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯥꯜꯂꯤꯗ꯫ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯃꯥꯁꯨ ꯐꯤꯡ ꯂꯥꯎꯅ ꯁꯥꯎꯒꯠꯂꯛꯈꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯕꯕꯥ ꯑꯃꯨꯛ ꯑꯍꯤꯡꯗꯣ ꯉꯥꯏꯍꯥꯛ ꯍꯦꯛ ꯂꯦꯛꯄꯤꯔꯨꯔꯣ, ꯆꯤꯟꯊꯤꯕ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯋꯥꯗ ꯊꯥꯖꯗ꯭ꯔꯒꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯏꯃꯥ ꯍꯣꯏꯅ ꯍꯧꯖꯤꯛꯀꯤ ꯏꯅꯦ ꯃꯦꯝꯇꯣꯟꯁꯦ ꯀꯌꯥ ꯌꯥꯗꯦ ꯈꯪꯕꯅꯤꯅ
ꯀꯥ ꯍꯦꯟꯅ ꯏꯃꯥꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯝꯗ꯭ꯔꯦ꯫ ꯕꯕꯥꯁꯨ ꯑꯗꯨꯝ ꯆꯪꯈꯤ꯫ ꯏꯃꯥꯁꯨ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯄ, ꯃꯃꯥꯡꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯏꯆꯦꯒꯩꯒꯅ ꯎꯕ ꯐꯪꯈꯤ꯫ ꯏꯆꯦꯒꯩꯒꯅꯁꯨ ꯇꯞꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ, "ꯏꯃꯥ, ꯑꯁꯦꯡꯕ꯭ꯔꯣ ꯅꯪꯅ ꯇꯝꯃꯤꯕ ꯋꯥꯔꯤꯗꯨꯕꯣ? ꯅꯨꯄꯤꯗꯣ ꯅꯣꯏ ꯃꯁꯛ ꯈꯪꯍꯧꯕ꯭ꯔꯣ?" ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ, "ꯀꯗꯥꯏꯗꯒꯤ ꯃꯁꯛ ꯈꯪꯕꯅꯣ, ꯂꯥꯏ ꯆꯠꯂꯕꯅꯤ ꯏꯃꯨꯡꯗꯣ. ꯃꯁꯤꯗ ꯅꯄꯥꯅꯗꯤ ꯊꯥꯖꯗꯕ ꯇꯧꯔꯤ. ꯃꯣꯏ ꯅꯨꯄꯥꯗꯤ ꯅꯣꯡꯃꯇ ꯑꯍꯤꯡ ꯂꯦꯛꯇꯦ, ꯃꯣꯏꯁꯨ ꯅꯣꯡꯃꯇ ꯑꯍꯤꯡꯗꯣ ꯂꯦꯛꯎꯔꯒꯗꯤ ꯈꯪꯒꯗꯕꯅꯤ" ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯁꯥꯒꯩꯒꯤ ꯏꯟꯗꯣꯝꯆꯥ ꯈꯔ ꯑꯃꯨꯛ ꯏꯅꯦ ꯃꯦꯝꯇꯣꯟꯒꯤꯗ ꯑꯍꯤꯡ ꯂꯦꯛꯄ ꯄꯥꯂꯤ ꯇꯥꯔꯝꯃꯤ꯫ ꯃꯆꯥ ꯃꯁꯨꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯥꯒꯩꯒꯤ ꯃꯧꯁꯤꯡꯅ ꯃꯣꯏꯁꯦ ꯁꯦꯟꯅꯕ ꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯁꯨ ꯁꯥꯒꯩꯒꯤ ꯏꯟꯗꯣꯝꯆꯥꯁꯤꯡꯅ ꯌꯨꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯎꯕꯗ ꯏꯃꯥ ꯍꯣꯏꯅ ꯊꯦꯡꯅꯔꯛꯄ ꯑꯗꯨꯃꯛ ꯅꯨꯄꯤ ꯑꯃ ꯑꯗꯨꯝ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ, ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯐꯨꯠꯐꯥꯠ ꯆꯠꯄꯒꯤ ꯃꯃꯤꯁꯤ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯣꯏꯁꯨ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ ꯑꯅꯥꯕꯗꯣ ꯍꯨꯟꯇꯣꯛꯑꯝꯃꯒ ꯂꯣꯏꯅ ꯆꯦꯟꯅꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ, "ꯀꯩꯅꯣꯅꯦ ꯇꯧꯅꯔꯤꯕꯁꯤꯡꯁꯤꯕꯣ? ꯑꯅꯥꯕ ꯁꯪꯉꯨ ꯆꯦꯟꯅꯈꯤꯕꯁꯤꯡ ꯑꯁꯤꯅ ꯅꯣꯡꯉꯥꯜꯂꯛꯇ꯭ꯔꯤꯉꯩ ꯀꯥꯏ ꯀꯥꯏꯗꯅ ꯂꯣꯏꯅ ꯍꯟꯅꯔꯛꯏꯁꯤꯕꯣ? ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ?" ꯍꯥꯏꯗꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯅꯨꯄꯥ ꯉꯥꯛꯇ ꯑꯣꯏꯅ ꯑꯃꯨꯛ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯑꯅꯥꯕꯗꯨ ꯁꯪꯉꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯀꯩꯒꯨꯝꯕ ꯑꯀꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯃꯌꯥꯝꯁꯨ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯍꯥꯏꯅꯗꯅ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯈ꯭ꯋꯥꯏ ꯑꯍꯟ ꯄꯨꯄꯨ ꯑꯃ ꯂꯩ, ꯃꯉꯣꯟꯗ ꯀꯩꯒꯤꯅꯣ ꯍꯪꯉꯨꯕꯗ ꯄꯨꯄꯨꯗꯨꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯊꯥꯏꯅꯗꯩ ꯁꯥꯒꯩꯁꯤꯒꯤ ꯌꯨꯝ ꯄꯥꯜꯂꯨꯔꯒ ꯍꯜꯂꯛꯄ ꯅꯤꯉꯣꯜꯁꯤꯡꯁꯤ ꯁꯨꯃꯥꯏꯅ ꯃꯣꯏꯅ ꯀꯟꯅ ꯅꯥꯔꯛꯄ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯂꯝꯗꯥꯏ ꯃꯇꯝꯁꯤ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯇꯧꯒꯜꯂꯤ꯫ ꯃꯁꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯦꯡꯉꯨꯕꯗ ꯊꯥꯏꯅ ꯁꯥꯒꯩ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤ ꯍꯥꯏ꯫ ꯑꯩꯈꯣꯏꯁꯨ ꯈꯪꯍꯧꯗꯦ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯥꯛꯑꯕꯅꯤ꯫ ꯑꯗꯣ ꯀꯌꯥ ꯍꯦꯟꯅ ꯈꯟꯖꯜꯂꯨꯔꯅꯨ, ꯃꯤꯗꯨꯅ ꯆꯠꯈ꯭ꯔꯒꯗꯤ ꯀꯩꯁꯨ ꯇꯧꯗꯕꯅꯤ꯫ ꯅꯣꯏꯅ ꯃꯥꯏꯕ ꯇꯥꯟꯅꯔꯨꯔꯒꯁꯨ ꯃꯁꯤꯃꯛ ꯑꯗꯨꯝ ꯆꯤꯡꯈꯨꯝ ꯃꯥꯟꯅꯒꯅꯤ." ꯁꯥꯒꯩꯒꯤ ꯑꯍꯟ ꯄꯨꯄꯨꯗꯨꯅ ꯑꯩꯈꯣꯏꯗ ꯋꯥꯔꯤꯗꯣ ꯁꯦꯡꯅ ꯇꯝꯃꯛꯏ꯫ ꯋꯥꯔꯤꯗꯣ ꯇꯥꯔꯨꯕꯗꯒꯤ ꯑꯩꯈꯣꯏꯗꯤ ꯀꯤꯕꯗ ꯑꯗꯨꯅ ꯀꯟꯅ ナꯗꯨꯅ ꯐꯝ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯏꯅꯦ ꯃꯦꯝꯇꯣꯟꯁꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯦꯕꯥꯒꯤꯗꯃꯛꯇ ꯁꯥꯒꯩꯒꯤ ꯃꯤꯁꯤ ꯆꯪꯕ ꯀꯤꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯁꯦ ꯁꯤꯕ꯭ꯔꯁꯨ ꯍꯦꯛꯇ ꯁꯤꯗꯦ, ꯐꯅ ꯀꯨꯏꯐꯥꯎ ナꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯁꯥꯒꯩꯁꯤꯒꯤ ꯑꯣꯏꯅ ꯅꯍꯥ ꯑꯩꯈꯣꯏꯁꯤ ꯑꯍꯤꯡꯗꯨ ꯂꯦꯛꯄ ꯄꯥꯂꯤ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯀꯤꯅ ꯅꯨꯃꯤꯗꯥꯡꯁꯦ ꯆꯥꯛꯇꯣ ꯇꯣꯛꯑꯒ ꯕꯕꯥꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯩꯈꯣꯏ ꯗꯗꯥ ꯑꯅꯤꯗꯣ ꯃꯣꯏ ꯑꯅꯤ ꯍꯧꯕ ꯆꯪꯉꯝꯃꯤ꯫ ꯗꯗꯥ ꯑꯅꯤꯗꯨꯅꯁꯨ, "ꯅꯔꯦꯁ, ꯅꯪ ꯂꯥꯛꯑꯕ꯭ꯔꯥ? ꯑꯗꯨ ꯅꯪꯒꯤ ꯇꯨꯝꯅ ꯍꯤꯞꯅꯕ ꯄꯣꯠ ꯆꯩꯗꯤ ꯑꯃꯗ ꯄꯨꯔꯛꯇꯦꯅꯦ, ꯍꯣꯔꯦꯟ ꯅꯪꯗꯤ ꯀꯥꯏꯗ ꯊꯥꯔꯒ ꯇꯨꯝꯗꯣꯔꯤ?" ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ, "ꯗꯥꯆꯧ ꯗꯥꯄꯥꯔꯤ ꯑꯗꯨꯝ ꯃꯁꯤ ꯑꯃꯗ ꯅꯞꯁꯟꯅꯔꯒ ꯇꯨꯝꯃꯒ ꯂꯣꯏꯔꯦ꯫ ꯑꯗꯣ ꯍꯣꯔꯦꯟꯕꯨ ꯇꯨꯝꯕꯕꯨ ꯉꯝꯗꯣꯔꯤꯕ ꯇꯧꯔꯤꯁꯤꯕꯨ?" ꯍꯪꯉꯝꯃꯤ꯫ ꯗꯗꯥ ꯑꯅꯤꯗꯨꯅ ꯑꯃꯨꯛ, "ꯅꯔꯦꯁ, ꯌꯥꯔꯦ, ꯆꯠꯂꯝꯗꯥꯏꯗ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯍꯧꯗꯣꯔꯛꯑꯅꯨ꯫ ꯍꯣꯏꯁꯦ ꯅꯪꯒꯤ ꯄꯨꯔꯛꯇ꯭ꯔꯒꯁꯨ ꯍꯣꯔꯦꯟ ꯑꯗꯨꯝ ꯀꯣꯟꯅꯅꯕ ꯇꯧꯔꯁꯤ, ꯂꯥꯛꯑꯣ ꯆꯠꯂꯁꯤ" ꯍꯥꯏꯗꯅ ꯁꯥꯒꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏꯁꯤ ꯄꯨꯟꯅ ꯍꯧꯅꯔꯒ ꯑꯍꯤꯡ ꯂꯦꯛꯄꯗꯨ ꯆꯠꯂꯝꯃꯤ꯫ ꯑꯩꯗꯤ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤ, ꯃꯔꯝꯗꯤ ꯑꯩꯗꯤ ꯀꯤꯗꯅ ꯑꯗꯨꯝ ꯅꯥꯁꯤꯟꯅꯔꯒ ꯊꯩꯗꯣꯛꯇꯅ ꯂꯥꯛꯄꯅꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯑꯩꯁꯦ ꯑꯍꯤꯡꯗꯨ ꯂꯦꯛꯄ ꯇꯥꯈꯤ꯫ ꯌꯨꯝ ꯃꯅꯨꯡꯗꯨ ꯀꯤꯗꯅꯕ ꯍꯥꯏꯗꯅ ꯃꯩꯒ ꯉꯥꯟꯅ ꯊꯥꯜꯂꯒ ꯊꯅꯝꯃꯤ꯫ ꯏꯅꯦ ꯃꯦꯝꯇꯣꯟꯒꯤ ꯀꯥꯗꯅ ꯑꯩꯈꯣꯏ ꯗꯗꯥ ꯈꯔ ꯃꯈꯥꯗ ꯊꯥꯔꯒ ꯇꯨꯝꯃꯝꯃꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯔ ꯑꯃꯅ ꯃꯌꯥꯏ ꯀꯥꯗ ꯄꯔꯦꯡ ꯁꯥꯅ ꯊꯥꯔꯒ ꯇꯨꯝꯃꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯁꯤꯗ ꯏꯅꯦ ꯃꯦꯝꯇꯣꯟꯒꯤ ꯀꯥꯗ ꯇꯨꯝꯃꯤꯕ ꯁꯥꯒꯩꯒꯤ ꯑꯍꯟꯁꯤꯡ, ꯗꯗꯥꯁꯤꯡꯗꯣ ꯃꯣꯏꯁꯦ ꯐꯨꯛ ꯍꯧꯒꯠꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯆꯦꯟꯁꯟꯅꯔꯛꯏ꯫ ꯑꯩꯈꯣꯏꯅꯁꯨ ꯀꯩꯗꯧꯔꯒꯦ ꯍꯪꯉꯨꯕꯗ ꯏꯅꯦ ꯃꯦꯝꯇꯣꯟꯗꯣ ꯃꯃꯤꯠ ꯎꯏꯁꯜꯂꯒ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯋꯥꯅ ꯅꯥꯍꯦꯔꯛꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯋꯥꯔꯤꯗꯣ ꯇꯝꯃꯛꯏ꯫ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯀꯤꯗꯅ ꯃꯔꯥꯡ ꯑꯍꯤꯡ ꯑꯗꯨꯗ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯂꯥꯡꯉꯝꯃꯤ꯫ ꯗꯗꯥꯁꯤꯡ ꯑꯗꯨꯅꯁꯨ, "ꯇꯨꯃꯤꯟꯅ ꯂꯩꯌꯣ, ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯝꯃꯤꯁꯤꯗꯤ ꯀꯩꯗꯧꯕꯒꯤ ꯀꯤꯗꯣꯏꯅꯣ, ꯂꯝꯍꯥꯡꯗ ꯇꯨꯝꯃꯨꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯣꯏꯅ ꯇꯨꯃꯤꯟꯅꯔꯁꯤ" ꯍꯥꯏꯗꯅ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯐꯛꯇꯣ ꯄꯔꯦꯡ ꯁꯥꯅ ꯄꯥꯛꯅ ꯊꯥꯔꯒ ꯑꯗꯨꯗ ꯑꯣꯏꯅ ꯑꯩꯈꯣই ꯄꯨꯟꯅ ꯇꯨꯃꯤꯟꯅꯔꯝꯃꯤ꯫ ꯏꯅꯦ ꯃꯦꯝꯇꯣꯟꯒꯤ ꯀꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯅꯥꯁꯨ ꯆꯪꯕ ꯀꯤꯗꯅ ꯑꯗꯨꯗ ꯆꯪꯉꯒ ꯇꯨꯝꯃꯨꯗ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯅꯥꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯅ ꯐꯅꯦꯛ ꯀꯟꯕ, ꯐꯤ ꯀꯟꯕ ꯃꯈꯣꯟ ꯐꯗ꯭ꯔꯪ ꯂꯥꯎꯅ ꯀꯜꯂꯛꯄ ꯃꯈꯣꯜ ꯑꯃꯃꯨꯛ ꯇꯥꯔꯛꯏ꯫ ꯗꯗꯥꯁꯤꯡ ꯑꯗꯨꯅꯁꯨ ꯄꯨꯟꯅ ꯆꯪꯉꯒ ꯀꯩ ꯂꯩꯒꯦ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯅ ꯀꯤꯅ ꯀꯥ ꯑꯗꯨꯗ ꯌꯦꯡꯉꯨꯕ ꯃꯇꯝꯗꯁꯨ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯠꯇꯨꯃ ꯀꯅꯥꯁꯨ ꯇꯨꯝꯗꯅ ꯌꯥꯝꯅ ꯋꯥꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯈꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯍꯜꯂꯛꯅꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯅꯦ ꯃꯦꯝꯇꯣꯟꯁꯦ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯅ ꯃꯥꯏꯕ ꯑꯃ ꯀꯧꯕ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯏꯕꯗꯨꯅ, "ꯁꯤꯗꯤ ꯌꯥꯔꯔꯣꯏ, ꯑꯗꯨꯅ ꯅꯣꯏ ꯀꯩꯅꯣ ꯊꯧꯔꯥꯡ ꯇꯧꯔꯣ, ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯔꯦ" ꯍꯥꯏꯔꯛꯏ꯫
ꯃꯥꯏꯕꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯔꯣꯝꯗꯗꯤ ꯁꯥꯒꯩꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯋꯥꯏ ꯑꯃ ꯁꯪꯉꯦꯗ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯤꯗ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯨꯕꯗꯤ ꯑꯣꯏꯗꯦ꯫ ꯅꯨꯃꯤꯠꯇꯨ ꯃꯌꯥꯝ ꯆꯪꯗꯅ ꯍꯧ ꯇꯧꯗꯅ ꯃꯊꯧ ꯃꯉꯝꯗꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯏ ꯅꯨꯃꯤꯠꯇꯨ ꯐꯅ ꯅꯣꯡ ꯀꯟꯅ ꯆꯨꯔꯒꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯆꯪꯗꯅ ꯅꯝꯗꯅ ꯃꯊꯧ ꯃꯉꯝꯗꯨ ꯄꯥꯡꯊꯣꯛꯑꯝꯃꯤ꯫ ꯏꯅꯦ ꯃꯦꯝꯇꯣꯟꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯥꯅ ꯂꯩꯔꯝꯕ ꯀꯥ ꯑꯃꯗꯤ ꯌꯨꯝꯗꯨ ꯇꯝꯅꯕꯗ ꯑꯩꯈꯣꯏꯁꯤ ꯀꯥ ꯑꯗꯨꯗ ꯆꯪꯕ ꯉꯝꯅꯔꯝꯗꯦ꯫ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯂꯥꯏꯇꯤꯡ ꯈꯣꯏꯔꯝ ꯊꯣꯛꯇꯅ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯨ ꯃꯌꯥꯝ ꯆꯪꯗꯅ ꯍꯧ ꯍꯣꯠꯅꯗꯅ ꯊꯕꯛꯀ ꯋꯥꯔꯨꯕꯒꯤ ꯑꯩꯁꯦ ꯉꯟꯇꯥꯅ ꯐꯃꯨꯡꯗ ꯆꯪꯉꯒ ꯇꯨꯝꯃꯝꯃꯤ꯫ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯦ ꯑꯩꯁꯦ ꯅꯨꯃꯤꯠꯇꯨ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 1-2 ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯁꯦ ꯃꯤꯀꯞ ꯑꯃꯨꯛ ꯊꯣꯔꯛꯏ꯫ ꯑꯩꯅ ꯃꯤꯀꯞ ꯍꯦꯛ ꯊꯣꯔꯛꯄꯒ ꯑꯩꯈꯣꯏ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯂꯣꯝꯗ ꯍꯧꯔꯤꯕ ꯎ ꯈꯔꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯟꯕ ꯇꯨꯞꯄ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯗꯨꯗ ꯀꯩꯅꯣꯅꯦ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯇꯥꯔꯤꯕ ꯃꯈꯣꯟꯁꯤꯡ ꯑꯁꯤꯕꯨ ꯀꯅꯥꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯅꯠꯇ꯭ꯔꯒ ꯇꯝꯅꯔꯤꯕꯖꯥꯠꯔꯅꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯍꯥꯏꯐꯦꯠ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯣꯟꯗꯨꯅ ꯌꯦꯡꯁꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯛꯄ ꯀꯩꯒꯨꯝꯕ ꯑꯃ ꯑꯩꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ ꯎꯕ ꯐꯪꯈꯤ꯫ ꯃꯗꯨꯗꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯅꯦꯛ ꯑꯃꯨꯕ ꯁꯦꯠꯄ ꯅꯨꯄꯤ ꯑꯃ ꯁꯨꯝ ꯃꯣꯜꯂꯤ ꯆꯠꯂꯒ ꯂꯩꯕꯁꯤ ꯑꯩꯅ ꯎꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯗꯨ ꯎꯔꯛꯄꯗꯒꯤ ꯀꯤꯗꯅ ꯑꯩꯁꯦ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯦꯟꯁꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯕꯕꯥ ꯏꯃꯥ ꯏꯆꯦꯗ ꯋꯥꯔꯤꯗꯨ ꯇꯝꯃꯝꯃꯤ꯫ ꯕꯕꯥ ꯏꯃꯥꯅꯁꯨ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯃꯄꯥꯟꯗ ꯊꯣꯛꯎꯔꯤꯕ ꯍꯥꯏꯗꯅ ꯑꯩꯁꯦ ꯏꯁꯥꯗ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯣꯛꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯅꯨꯃꯤꯠꯇꯨꯗꯤ ꯀꯤꯅ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯅꯣꯡꯉꯥꯟꯕ ꯉꯥꯏꯈꯤ꯫ ꯑꯗꯨꯃꯥꯏꯅ ꯁꯣꯔꯥꯁꯣꯟꯔꯤꯐꯥꯎ ꯃꯅꯨꯡ ꯑꯁꯤꯗ ꯇꯝꯅꯕꯗ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯃꯤ ꯑꯃꯠꯇ ꯅꯨꯃꯤꯠꯄꯨ ꯆꯪꯈ꯭ꯔꯕꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯑꯃꯠꯇ ꯊꯣꯛꯅꯔꯝꯗꯦ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯈꯣꯏ ꯃꯥꯁꯦ ꯂꯧꯕꯨꯛꯇ ꯀꯨꯝꯃꯨꯔꯒ ꯌꯨꯝꯗ ꯈꯔ ꯊꯦꯡꯅ ꯀꯥꯔꯛꯑꯝꯃꯤ꯫ ꯑꯗꯨꯗ ꯆꯥꯛꯈꯨꯝꯒꯤ ꯑꯣꯏꯕ ꯃꯆꯥꯛ ꯃꯊꯨꯝ ꯈꯔ ꯋꯥꯠꯂꯝꯕꯗꯒꯤ ꯏꯃꯥꯁꯦ ꯈꯥꯎ ꯑꯃ ꯌꯥꯜꯂꯒ ꯅꯨꯃꯤꯠ ꯇꯥꯔꯛꯄꯒꯤꯗꯨꯗ ꯗꯨꯀꯥꯟ ꯐꯥꯎꯗ ꯊꯣꯛꯑꯒꯦ ꯍꯥꯏꯗꯅ ꯊꯣꯛꯈꯤ꯫ ꯏꯃꯥꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯃꯄꯥꯁꯦ ꯍꯦꯛ ꯌꯧꯔꯛꯄꯗ ꯂꯩꯈꯤꯗꯕ ꯏꯅꯦ ꯃꯦꯝꯇꯣꯟꯒ ꯈꯣꯟꯖꯦꯜ ꯆꯞ ꯃꯥꯟꯅꯕ ꯑꯃꯅ ꯏꯃꯥꯒꯤ ꯇꯨꯡꯗꯒꯤ ꯊꯣꯏꯕꯤ ꯍꯥꯏꯗꯅ ꯈꯣꯟꯖꯦꯜ ꯄꯤꯛꯇꯛꯅ ꯏꯃꯥꯗ ꯀꯧꯔꯛꯄ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯁꯨ ꯉꯥꯏꯍꯥꯛ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯒ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯩꯕꯨ ꯗꯨꯀꯥꯟꯁꯤ ꯆꯠꯂꯒꯨꯝꯁꯤꯔꯅꯦ ꯆꯥꯛꯈꯨꯝꯒꯤ ꯄꯣꯠ ꯆꯩ ꯌꯥꯝꯅ ꯋꯥꯠꯍꯧꯔꯤ ꯑꯩ ꯆꯠꯇꯕꯗꯤ ꯌꯥꯗꯦ ꯍꯥꯏꯗꯅ ꯏꯃꯥꯁꯦ ꯀꯤꯅ ꯊꯣꯡꯒꯥꯟꯗꯒꯤ ꯈꯤꯇꯪ ꯍꯦꯛ ꯍꯦꯟꯗꯣꯔꯛꯄꯗ ꯏꯃꯥꯒꯤ ꯇꯨꯡꯗ ꯁꯣꯠ ꯀꯩꯒꯨꯝꯕ ꯑꯃꯅ ꯏꯟꯅꯔꯛꯄꯗꯧꯅ ꯏꯟꯅꯔꯛꯏ꯫ ꯏꯃꯥꯁꯨ ꯗꯨꯀꯥꯟ ꯆꯠꯄꯒꯤ ꯃꯥꯅ ꯄꯨꯔꯤꯕ ꯈꯥꯎ ꯑꯗꯨꯅ ꯃꯅꯤꯡꯗ ꯍꯥꯏꯗꯨꯅ ꯁꯨꯝ ꯂꯥꯛꯑꯝꯃꯤ꯫ ꯎꯆꯤꯟ ꯏꯃꯥꯁꯦ ꯗꯨꯀꯥꯟ ꯐꯥꯎꯗꯤ ꯌꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯒꯤ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯕꯕꯥꯒꯤ ꯃꯌꯥꯝꯕ ꯕꯕꯥꯆꯧꯒꯤ ꯅꯨꯄꯤ ꯑꯩꯈꯣꯏ ꯏꯃꯥꯕꯣꯛꯇꯨꯁꯨ ꯗꯨꯀꯥꯟꯗ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯕ ꯊꯣꯔꯛꯏ꯫ ꯃꯕꯥꯅꯤ ꯄꯨꯟꯅ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯏꯃꯥꯒ ꯏꯃꯥꯕꯣꯛꯀ ꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯍꯜꯂꯛꯃꯤꯟꯅꯔꯝꯃꯤ꯫ ꯂꯝꯕꯦꯟꯗ ꯁꯨꯝ ꯍꯟꯃꯤꯟꯅꯔꯛꯄꯗ ꯏꯃꯥꯅ ꯏꯃꯥꯕꯣꯛꯇ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯂꯤꯔꯝꯃꯤ꯫ ꯏꯆꯦ ꯅꯪꯗꯤ ꯍꯧꯖꯤꯛ ꯗꯨꯀꯥꯟ ꯐꯥꯎ ꯊꯣꯔꯛꯄꯁꯤꯗ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇ꯭ꯔꯣ? ꯑꯩꯗꯤ ꯀꯤꯕꯗ ꯃꯤꯍꯨꯟ ꯊꯥꯍꯨꯟꯒ ꯑꯃꯠꯇ ꯁꯨꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯕꯣꯛꯅ ꯑꯃꯨꯛ ꯊꯣꯏꯕꯤ ꯅꯪꯅ ꯇꯝꯃꯛꯄ ꯄꯥꯎꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯀꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯝꯃꯛꯑꯅꯨ ꯑꯩꯅ ꯊꯣꯔꯛꯄꯗꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯏꯁꯥꯗ ꯀꯤꯕ ꯑꯃꯗꯤ ꯄꯣꯛꯏ꯫ ꯑꯗꯣ ꯏꯕꯥꯅꯤꯕꯨ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯅꯈꯤꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ? ꯊꯣꯡꯒꯥꯟꯁꯨ ꯄꯨꯟꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯑꯗꯣ ꯅꯪ ꯑꯗꯨꯝ ꯆꯪꯈꯤꯕ ꯉꯝꯗꯣꯔꯤꯕꯣ ꯍꯪꯉꯛꯏ꯫ ꯏꯃꯥꯅ ꯑꯃꯨꯛ ꯏꯆꯦ ꯌꯥꯔꯅꯤꯗ ꯑꯩ ꯑꯗꯨꯝ ꯆꯪꯈ꯭ꯔꯒꯦ ꯊꯣꯡꯒꯥꯟꯗꯩ ꯆꯪꯅꯈꯤꯕꯗꯣ ꯑꯗꯨꯝ ꯏꯕꯥꯅꯤ ꯎꯅꯗꯣ ꯂꯩꯔꯦ꯫ ꯏꯆꯦꯅ ꯗꯨꯀꯥꯟ ꯊꯣꯔꯛꯄꯁꯦ ꯃꯁꯤꯃꯨꯛ ꯐꯕ ꯂꯩꯇ꯭ꯔꯦ ꯑꯩꯁꯨ ꯃꯇꯧ ꯀꯔꯝꯅ ꯑꯃꯨꯛ ꯍꯟꯗꯣꯔꯤꯒꯦ ꯈꯜꯂꯝꯃꯤꯅꯦ꯫ ꯐꯔꯦ ꯏꯆꯦ ꯆꯪꯍꯧꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯏꯃꯥꯕꯣꯛꯁꯨ ꯃꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯂꯩꯍꯧꯔꯦ꯫ ꯏꯃꯥꯁꯨ ꯑꯗꯨꯝ ꯃꯈꯣꯏ ꯊꯣꯡꯒꯥꯟꯂꯣꯝꯗꯒꯤ ꯌꯨꯝ ꯇꯝꯅ ꯆꯪꯉꯝꯃꯤ꯫ ꯄꯥꯈꯠ ꯏꯃꯥꯁꯨ ꯃꯥꯅ ꯊꯦꯡꯅꯔꯛꯈꯤꯕ ꯀꯌꯥꯗꯣ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯁꯤꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯂꯣꯏꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯀꯥꯟ ꯂꯩꯈꯤꯗꯕ ꯏꯅꯦ ꯃꯦꯝꯇꯣꯟꯅ ꯁꯛꯂꯝꯕ ꯉꯪꯂꯝꯕ ꯏꯁꯩꯁꯤ ꯑꯩꯈꯣꯏ ꯃꯥꯡꯒꯣꯟꯗꯒꯤ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯃꯗꯨ ꯍꯟꯗꯛꯇꯤ ꯑꯩꯅ ꯇꯥꯗ꯭ꯔꯦ ꯏꯃꯥꯅ ꯑꯣꯏꯅ ꯇꯥꯔꯕꯖꯥꯠꯅꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯕꯕꯥꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯗꯅ ꯋꯥꯔꯤ ꯇꯝꯃꯨꯕꯗ ꯕꯕꯥꯅ ꯑꯗꯨꯗꯤ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯃꯄꯥꯟꯗꯗꯤ ꯊꯣꯛꯎꯕ ꯉꯝꯃꯔꯣꯏ ꯊꯣꯛꯑꯒꯨꯝꯁꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯤꯒꯟꯕꯅꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯤ ꯃꯉꯣꯟꯗ ꯇꯥꯍꯟꯕꯤꯔꯒꯨꯝꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯍꯥꯏꯗꯅ ꯕꯕꯥ ꯏꯃꯥ ꯇꯨꯝꯕ ꯆꯪꯉꯛꯀꯦ ꯇꯧꯔꯛꯄꯁꯤꯗ ꯍꯟꯗꯛꯅ ꯑꯃꯨꯛ ꯃꯄꯥꯟꯗ ꯆꯦꯡ ꯈꯩꯕ ꯃꯈꯣꯟꯁꯤ ꯑꯃꯨꯛ ꯇꯥꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯏꯃꯥꯗ ꯀꯩꯅꯣꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯣ ꯃꯃꯥ ꯅꯪꯁꯨ ꯇꯥꯕ꯭ꯔꯥ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯔꯁꯤ ꯑꯩꯈꯣꯏ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯁꯨꯝ ꯍꯦꯟꯀꯠꯂꯛꯄ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯅꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯕꯕꯥꯅ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯋꯥꯔꯤꯗꯨ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯗꯤ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ꯫
ꯃꯇꯝ ꯈꯔꯗꯤ ꯈꯥꯡꯕ ꯇꯥꯔꯦ ꯅꯈꯣꯏꯗꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯨꯝꯕꯗꯁꯨ ꯂꯣꯏꯅ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯗꯤ ꯑꯩꯈꯣꯏ ꯃꯪꯂꯦꯝꯒꯤ ꯌꯨꯝ ꯑꯁꯤꯅꯤ ꯃꯥꯗꯤ ꯏꯟꯗꯣꯝꯆꯥꯒꯤ ꯌꯨꯝ ꯑꯁꯤꯒꯁꯨ ꯅꯛꯅꯅ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥ ꯃꯦꯝꯇꯣꯟꯅ ꯂꯩꯔꯝꯕ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯅꯨꯡꯇꯤꯒꯤ ꯅꯨꯄꯤ ꯑꯃꯅ ꯁꯨꯝ ꯀꯞꯄ ꯅꯣꯛꯄ ꯃꯈꯣꯟꯁꯤ ꯃꯥꯗꯤ ꯇꯥꯔꯕ ꯃꯥꯜꯂꯤ ꯑꯉꯥꯡꯁꯤꯡꯁꯨ ꯇꯨꯝꯕ ꯀꯤꯅꯔꯦ ꯍꯥꯏꯔꯦ ꯑꯗꯨꯅ ꯃꯁꯤꯃ ꯍꯥꯟꯅ ꯈꯟꯅꯁꯤ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯕꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ ꯑꯗꯨꯗꯤ ꯌꯨꯝ ꯑꯁꯤꯗ ꯃꯤꯁꯨ ꯂꯩꯕ ꯅꯠꯇꯦ ꯄꯨꯡꯆꯥꯎ ꯆꯥꯎꯕꯁꯨ ꯅꯠꯇꯦ ꯁꯤꯗꯣꯛꯈ꯭ꯔꯁꯤ ꯀꯩꯗꯧꯅꯔꯨꯅꯤ ꯁꯣꯔꯥꯠ ꯃꯌꯥꯗ ꯂꯝꯁꯨ ꯃꯔꯥꯡ ꯀꯥꯏꯅꯕ ꯁꯤꯗꯣꯛꯄꯅ ꯐꯔꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯀꯩꯅꯣ ꯈꯔ ꯍꯨꯟꯖꯤꯜꯂꯁꯤ ꯍꯥꯏꯔꯝꯃꯤ ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟ ꯄꯨꯟꯅ ꯌꯥꯗꯨꯅ ꯏꯅꯦ ꯃꯦꯝꯇꯣꯟꯒꯤ ꯃꯥ ꯃꯇꯣꯝꯗ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨ ꯁꯣꯔꯥꯠ ꯁꯣꯟꯗ꯭ꯔꯤꯉꯩ ꯃꯌꯥꯝ ꯆꯪꯗꯅ ꯁꯤꯗꯣꯛꯑꯝꯃꯤ ꯌꯨꯝ ꯑꯗꯨ ꯁꯤꯗꯣꯛꯈꯤꯕꯗꯒꯤ ꯅꯣꯡ ꯅꯤꯅꯤꯗꯤ ꯄꯨꯡꯁꯤꯛ ꯍꯦꯛ ꯆꯤꯛꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯔꯥꯠ ꯍꯌꯦꯡꯅꯦ ꯍꯥꯏꯕꯒꯤ ꯉꯁꯤꯒꯨꯝꯕ ꯑꯍꯤꯡ ꯑꯁꯤꯗꯅ ꯕꯕꯥꯅ ꯑꯀꯤꯕ ꯊꯧꯗꯣꯛ ꯈꯔ ꯑꯃꯨꯛ ꯊꯦꯡꯅꯗꯣꯔꯤꯕꯅꯤ ꯕꯕꯥꯁꯦ ꯍꯌꯦꯡ ꯁꯣꯔꯥꯠꯀꯤꯗꯃꯛꯇ ꯄꯨꯡ ꯈꯔ ꯊꯦꯡꯅ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝ ꯑꯃ ꯋꯥ ꯇꯥꯟꯅꯔꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏꯒ ꯕꯌꯥꯏ ꯍꯣꯏꯒ ꯇꯥꯏꯅꯕ ꯌꯨꯝ ꯑꯅꯤ ꯀꯥꯔꯛ ꯑꯁꯤꯗ ꯂꯩꯈꯤꯗꯕ ꯏꯅꯦ ꯃꯦꯝꯇꯣꯟꯒꯤ ꯃꯤꯑꯣꯡ ꯃꯤꯇꯧꯗꯧꯅ ꯇꯧꯕ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯌꯨꯝ ꯑꯅꯤ ꯀꯥꯔꯛ ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯑꯀꯤꯕ ꯁꯛꯇꯝ ꯃꯃꯤ ꯑꯃ ꯕꯕꯥꯅ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯕꯕꯥꯁꯦ ꯃꯤꯍꯨꯟ ꯆꯦꯟꯈꯤꯗꯅ ꯃꯊꯕꯥꯛ ꯃꯄꯥꯁꯦ ꯆꯦꯛ ꯀꯩꯒꯨꯝꯕ ꯑꯃꯅ ꯊꯤꯜꯂꯝꯕꯗꯧꯅ ꯌꯥꯝꯅ ꯑꯅꯥꯕ ꯆꯩꯅꯥꯈꯣꯜ ꯑꯃ ꯐꯥꯎꯔꯝꯃꯤ ꯑꯗꯨꯅ ꯕꯕꯥꯁꯨ ꯑꯗꯣꯝꯗ ꯀꯤꯅ ꯃꯃꯤꯠꯇꯨꯅ ꯌꯦꯡꯗꯅ ꯌꯨꯝꯗ ꯆꯪꯉꯛꯄꯗꯨꯗ ꯕꯌꯥꯏꯅ ꯃꯈꯣꯏ ꯁꯨꯃꯥꯡꯗꯒꯤ ꯂꯦꯞꯄꯒ ꯆꯥꯎꯔꯦꯟ ꯀꯩꯗꯧꯔꯒꯦ ꯅꯪ ꯀꯔꯤꯅꯣꯃ ꯇꯧꯔꯕ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯁꯨꯃꯥꯡꯗꯒꯤ ꯂꯦꯞꯄꯒ ꯂꯥꯎꯔꯛꯏ ꯃꯗꯨꯗ ꯕꯕꯥꯅ ꯌꯨꯝ ꯑꯅꯤ ꯀꯥꯔꯛꯁꯤꯗ ꯃꯩ ꯑꯃꯨꯛꯇ ꯀꯥꯞꯁꯤꯜꯂꯒ ꯌꯦꯡꯉꯨ ꯀꯩ ꯂꯩꯒꯦ ꯌꯦꯡꯉꯨ ꯁꯤꯗ ꯀꯔꯤꯅꯣꯃ ꯂꯩꯕ ꯎꯏ ꯍꯥꯏꯔꯝꯃꯤ ꯕꯌꯥꯏꯅ ꯑꯃꯨꯛ ꯀꯩ ꯂꯩꯔꯒꯦ ꯑꯗꯨꯗ ꯑꯃꯨꯛ ꯑꯩ ꯌꯦꯡꯒꯦꯁꯦ ꯍꯥꯏꯗꯅ ꯇꯣꯔꯆ ꯂꯥꯏꯠꯅ ꯑꯗꯣꯝꯗ ꯀꯥꯞꯁꯤꯜꯂꯒ ꯌꯦꯡꯉꯨꯕꯗ ꯅꯨꯄꯤ ꯑꯃ ꯃꯅꯤꯡꯂꯣꯝꯗ ꯁꯨꯝ ꯇꯞꯅ ꯌꯨꯝ ꯑꯅꯤ ꯇꯥꯏꯅꯕ ꯀꯥꯔꯛ ꯑꯗꯣꯝꯗꯒꯤ ꯆꯪꯈꯤ ꯍꯥꯏ ꯃꯗꯨꯗ ꯕꯌꯥꯏꯁꯨ ꯄꯥꯈꯠꯇꯅ ꯆꯥꯎꯔꯦꯟ ꯀꯔꯤꯅꯣꯃ ꯆꯪꯈ꯭ꯔꯦꯅꯦ ꯆꯪꯉꯣ ꯅꯪꯁꯨ ꯌꯨꯝꯗ ꯊꯨꯅ ꯉꯁꯤꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯌꯦꯡ ꯁꯣꯔꯥꯠꯀ ꯑꯣꯏꯔꯦ ꯀꯔꯤꯅꯣꯃ ꯊꯣꯔꯛꯄ ꯃꯥꯜꯂꯤ ꯆꯪꯉꯣ ꯍꯥꯏꯗꯅ ꯕꯕꯥ ꯇꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯒ ꯕꯌꯥꯏꯁꯨ ꯌꯨꯝ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯈꯤ ꯕꯕꯥꯁꯨ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯎ ꯍꯥꯏꯗꯅ ꯀꯟꯅ ꯊꯤꯜꯂꯛꯏ ꯇꯧꯒꯗꯧꯕ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯔꯒꯗꯤ ꯅꯨꯃꯤꯠꯇꯨ ꯑꯩꯈꯣꯏꯁꯦ ꯉꯟꯅ ꯂꯣꯏꯅ ꯇꯨꯝꯅꯈꯤꯗꯅ ꯕꯕꯥ ꯍꯜꯂꯛꯄꯗꯨ ꯀꯅꯥꯝꯇꯅ ꯇꯥꯟꯅꯔꯝꯗꯦ ꯀꯣꯟꯅ ꯏꯆꯦꯅ ꯕꯕꯥ ꯍꯜꯂꯛꯑꯦ ꯊꯣꯡ ꯍꯥꯡꯉꯨꯒꯦ ꯍꯥꯏꯗꯅ ꯀꯨꯝꯊꯔꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯕꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯒꯤ ꯇꯨꯡꯗ ꯃꯃꯤ ꯑꯣꯏꯅ ꯀꯩꯅꯣꯝꯃ ꯁꯠ ꯂꯥꯎꯅ ꯆꯠꯈꯤ ꯍꯥꯏ ꯏꯆꯦꯁꯨ ꯃꯗꯨ ꯎꯕꯗ ꯀꯩꯅꯣꯍꯦ ꯁꯤꯗꯤ ꯍꯥꯏꯗꯅ ꯃꯁꯥꯗ ꯄꯥꯈꯠꯂꯝꯃꯤ ꯕꯕꯥꯁꯨ ꯏꯃꯨꯡꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯀꯥ ꯌꯧꯗ꯭ꯔꯤꯉꯩ ꯕꯕꯥꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯦꯛꯊꯈꯤ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯧꯒꯠꯂꯒ ꯑꯍꯤꯡ ꯑꯗꯨꯗ ꯁꯥꯒꯩꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯃꯥꯏꯕ ꯀꯧꯔꯨꯗꯨꯅ ꯕꯕꯥꯁꯤ ꯌꯦꯡꯍꯜꯂꯝꯃꯤ ꯃꯥꯏꯕ ꯑꯃ ꯂꯥꯛꯑꯒ ꯕꯕꯥꯁꯤ ꯐꯖꯅ ꯌꯦꯡꯕꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯕꯕꯥꯁꯤ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯄ ꯍꯧꯔꯛꯏ ꯃꯥꯏꯕꯗꯨꯅꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯁꯣꯔꯥꯠ ꯍꯌꯦꯡꯅꯦ ꯑꯗꯨꯒꯤ ꯇꯧꯔꯛꯄꯅꯤ ꯀꯔꯤꯃꯇ ꯇꯧꯔꯔꯣꯏ ꯐꯔꯅꯤ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯕꯕꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯨꯗ ꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯏ ꯑꯩꯅ ꯊꯣꯡꯒꯥꯟꯗꯒꯤ ꯍꯦꯛ ꯆꯪꯉꯛꯄꯒ ꯑꯗꯨꯝ ꯍꯧꯔꯕꯅꯤ ꯑꯩꯒꯤ ꯏꯇꯨꯡ ꯑꯁꯤꯗ ꯀꯩꯒꯨꯝꯕ ꯑꯃꯅ ꯑꯗꯨꯝ ꯏꯟꯅꯔꯒ ꯂꯥꯛꯄꯗꯧꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯦ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯁꯣꯔꯥꯠꯀꯤꯗꯃꯛ ꯃꯌꯥꯝꯁꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯒ ꯏꯅꯦ ꯃꯦꯝꯇꯣꯟꯒꯤ ꯁꯣꯔꯥꯠꯇꯨ ꯑꯗꯨꯝ ꯐꯖꯅ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯝꯅꯔꯝꯕ ꯀꯌꯥꯗꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯁꯥꯒꯩꯁꯤꯒꯤ ꯑꯍꯜ ꯑꯃ ꯍꯦꯛꯇ ꯁꯤꯔꯝꯗꯥꯏ ꯃꯇꯝꯁꯤ ꯅꯥꯔꯤꯕ ꯃꯤꯗꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯗ ꯅꯨꯄꯤ ꯑꯃ ꯍꯦꯛꯇ ꯎꯍꯜꯂꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨ ꯍꯧꯖꯤꯛꯐꯥꯎ ꯂꯥꯏꯔꯃꯤꯔ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯔꯤ ꯋꯥꯔꯤꯁꯦ ꯀꯀꯥ ꯑꯃꯒꯤ ꯃꯆꯥꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯃꯣꯏ ꯃꯁꯥꯒꯤ ꯂꯣꯏꯖꯕ ꯍꯨꯏ ꯑꯃꯅ ꯆꯤꯛꯄꯗꯒꯤ ꯑꯉꯥꯡꯗꯣ ꯍꯨꯏꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯃꯤ ꯑꯗꯨꯁꯨ ꯍꯦꯛ ꯆꯤꯛꯄꯒ ꯇꯧꯔꯛꯄ ꯅꯠꯇꯦ ꯃꯇꯝ ꯈꯔ ꯀꯥꯟꯅꯔꯕ ꯃꯇꯨꯡꯗ ꯇꯧꯔꯛꯄ ꯑꯣꯏꯗꯣꯔꯤꯅꯤ ꯀꯀꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯍꯨꯏꯗꯨꯅ ꯆꯤꯛꯈ꯭ꯔꯕ ꯃꯇꯨꯡ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯁꯤꯗ ꯑꯉꯥꯡꯁꯤ ꯑꯉꯛꯄ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯎꯠꯂꯛꯏ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯕ ꯏꯁꯤꯡ ꯎꯕ ꯌꯥꯗꯕ ꯍꯨꯏꯗꯧꯅ ꯑꯉꯥꯡꯁꯤ ꯄꯨꯈꯣꯡꯗ ꯈꯣꯡꯕ ꯑꯉꯛꯄ ꯈꯨꯗꯝ ꯑꯃ ꯎꯠꯂꯛꯄꯗꯒꯤ ꯗꯣꯛꯇꯔꯗ ꯄꯨꯈꯠꯂꯒ ꯌꯦꯡꯉꯨꯕꯗ ꯗꯣꯛꯇꯔꯁꯤꯡꯅꯁꯨ ꯍꯤꯗꯥꯛꯇ ꯄꯨꯡꯊꯥꯗ ꯊꯥꯔꯒ ꯃꯇꯝ ꯑꯗꯨꯗ ꯂꯥꯌꯦꯡꯕꯁꯤ ꯉꯝꯃꯝꯗꯦ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯑꯒ ꯃꯈꯣꯡꯗ ꯊꯧꯔꯤ ꯃꯆꯥ ꯑꯃ ꯊꯨꯔꯒ ꯊꯅꯝꯃꯤ ꯃꯥꯒꯤ ꯃꯈꯣꯡꯗ ꯀꯩꯒꯨꯝꯕ ꯑꯃꯅ ꯄꯨꯟꯕ ꯊꯨꯕ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯏꯃꯨꯡꯒꯤ ꯃꯤ ꯑꯩꯈꯣꯏꯁꯦ ꯍꯦꯛ ꯎꯕꯗ ꯍꯨꯏꯅ ꯆꯤꯛꯅꯕ ꯈꯣꯡꯗꯨꯅ ꯇꯥꯟꯅꯕꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯅ ꯀꯤꯗꯅ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯈꯔ ꯂꯥꯞꯊꯣꯛꯅ ꯂꯩꯅꯔꯝꯃꯤ ꯀꯀꯥ ꯏꯟꯗꯣꯝꯆꯥꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯕꯗꯨ ꯑꯗꯨꯃꯥꯏꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯇꯧꯔꯛꯄꯗꯨꯗ ꯃꯣꯏꯗ ꯀꯞꯄꯗꯣ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕ ꯉꯝꯃꯝꯗꯦ
Kuide angang adusu numit 15 khara helakpa matam adaida angang adusu adum leikide. Yengma ngamde angang aduna leikidaba mong mataw adusu. Aduga khoigade yumthangnana leirini. Aduna angang aduna hek leikidabaga yum asida kaigumba chauba ahongba ama lakpa haurakhi. Numidang imung manung tumna himnakraba matam asida abungo aduna huina chikraba matung mana huidongna khonglamba mong matawdo ahinga khongakpa makhol ama mapanda thuragana misu huisu kanamta leiramdaba akiba makhan makha khara imung asida thengnarami aduna angang aduna matam khara yawonduna leiramba mapa aduda nuktige adai mafam aduda khuju lekhamsi tumamdai thadoga tuda dum thanami thadohudaba numitudadi amuktabu tamnabde leiba ngamamde numita sokiba mong matawni thengnarido matam aduda khoi babase yu khara thami aduna hingda mapan thokpase toina haugalami numituda babana yu thaga tumsankhibaduda ahingda mapan thoningdana haugalubaduda khoi sumang maton sida huidongna tawba amana khongba haurai maduda babaso kanagi huino changi si haidana chinthiduna maike domda lauksalami adumaina hek tawrubaduda baba tamna karino masasan huigumna tawba amana sensalakpadongna baba tamna sensalai aduga babagi khong mapada karino manam susut namakpa dumaina namai hai maduda babaso hait masidi mong amani haidana imungda hathu tu prap sensalai masina suloiba natre imana numidang kun phengingai kuina sabagi lukhak sagum sing adu kainomna lekpa sabagi mongda amangba kolik sing adu kongkang makhola mathokpa hurai imaso ingang angna kainoni kari leirabajano haidana adaida summuna yengingai imagi tungda huidongna khongei hai madudagi imaso kitana amangba kolik sing adu mapanda huntu omaga imungda hathu tu sensalakduna warido khuida tamai babana so thuranu matam khara mapanda yu thakpa kigan khidraba ifo kiba horabani aduna thuranu hairami matam khara de dumaina suma kiba khara thengnaramaba matung maiba ma tanarga lighting khwiram thoga phajana yengbadagi hojikte kaisumta tawrakidre aduga kakaindom saso hujukpa hui haibase yadri aduna moigi masa ama leikidabadagi huise moigi yeknaba amadongna tawri aiso huise yamna loiningbani adubo moigi khalaga ngasi phau imung asida hui loidana leiri masini mayam ngasigi rian hore story mathangi wari thaglappada mayam punamuk thengnarasi ngasigi mayam dagi kainanaba bidai laujari